Bhangarasni Londonda modeling tauringegi matamni. So adugi aroiba round thoknaba retest tauri. Bhangaras makutta pairiba phone dusu metpa lepte. Students singdu magi tan taduna thoknakre. Mathangdana Bhangaras thokadoribani. Engkaraduna mahakki maming hek laukthoropaga Bhangaras tu yam chinglemna thorai. Masagi savanga chanana tauriba pompadour hairstyle. Setliba formal dress tuga aduki matik chanakre. Rem vathatuda pose ka tawduna chatli. Lairamliba satri nupimsa sing adudi mahak puthorakpa matamda whistle bu khongbani photo bu kapani tawduna leiri. Bhangarasu nofet ka tawri. Laisabi mayamduna laukshilakpada so duda piriba smile duga chanakre. Mahakki asigumba magun sidani mayamna ngauriba. Ngasaidagi yengliba Mirandadi proprok chak paibadu oire. Matang sida mahak Bhangaras bu khambalai. Mamittu Bhangaras ta pairap su yengi. Somda Bhangaras ti nofet tawduna rem tu da chatli. Miranda fu hagalaktuna thokre. Season du winter changakpagi khara ing bahuraklabani. Mi ayamba sweater gumba adum litnare. Akutta trolley ama paiduna Bhangaras tu phone du metna dressing room adudagi tholakpada Miranda yam sauna phallaga lepduna leirami. Bhangarasna abem Miranda khumde mami tupai ni yengai. Koi mit yeng no dubo. Nai na tugi mit yeng ni. How tre ha. Kariam nai ro. Haima abem nang bu kai dorage. Kai dorage kaina. Nang na sai tori do ai nu ngairam ni khan bro. Bhangaras ingangakna. Ai bu kai dorage. Foreign segai bi singduga irang tong ni na tro. Kai no bem. Ai na kai da irang tori no ba. Nupi mayam tu na laurakpada nang na noktana tori dudi. Mi gi so thokpadu da nupi mayam na lauri enai bo sukto ga chalo hairo. Adoi khonok tu ga mana di. IG account da galak liba message mayam da. Nang su lo na halangani da. As ayam chae. Haima abem ai kai shu hande me. Halamoy yam halamoy. Dada gi IG account da engon da piro. Ai pai gi ba sum chingar e. Abem kaino nang hari mayam du bo. Ai ne kai dorage. Isau dom ta lekho ba nang bo. Ai kai di sau torage. Bhangaras ki makuttagi phone du mullaga IG account du changduna yengli. Matilda mes haisina kana. Message ka loin halle. Miranda du khedau sauninga i. Da nang toi sikai no ba. Abem kaino hai rakpodo hello ga haibasu yadro. Miranda paithok tuna. Yade nang kanan halu haige. Namit ingaw ngawradana. Pare aigi IG account do nang paisaro. Miranda paibadi lepti ngayak amuk tumina lay. Miranda ga luna tinazabi ansuya du laklaga Miranda bu kaure. Somda Miranda di paibadu leptre. Miranda jasila othengi. Nang chatlamu ai ko na laage. Ansuya su condition du khangladuna. Hoi ai mapanda ngairamagi thoro ko. Wahai si hairam laga thokre. Abem thenge me nangbo sauranu se. Ai di kamai tong ne nusibana su ngawre. Miranda oinarap tawraga. Nusibi haide. Asengwa. Natrade. Bhangaras Miranda da laknare i. Oh, adoidi ngasai Matilda do coffee de tharakpani ne. Ai samta hairukige. Bhangaras tu chatkige haibagi matagum makhong du thangba hawi. Miranda proprok chakpa haibadu oire. Khambali ne kaina tauribadu nusibana suloire. Miranda prabab chesila aga Bhangaras ki mamangda lepsilli. Mamit kadu faina yinglaga makhwanga metuna. Hayune ngamadi. Hingchabi male hado. Ngamadi hayomta. Haibane chatlise nangna thachileraga. Masi miyamu sitiye. Bhangaras ta chongsilaga masamdu phoiri. Nang khangbra nang. Haukidra ba. Bhangaras noklaga. Abem thadomi nai haibane nangbo. Ayo aina fagi tawbane me. Yam phagirabana.
Amta thadome. Thadoi. Phagini gaina nungaram do manbro. Abem, kaino. Asigi bu kape me. Se, dana nusidana na phagi to bone ba. Ai nungai ti. Se, dada wa hai gi se. Ai gi di nang khak tani angaubi. Ai na su nusidana lakna bane ba. Oira moi kesu. Aya, thazadi. Bangaras Mirandagi makutu paibiduna dressing room duda puraktuna phamalli. Nusibi magi maithongdubu pene yengzei. Mirandagi mamaidu tapna tapna nanbiduna. Tarakliba nuzagi pirangsingdu makutmakna taithokpiri. Bangaras nusiba surgi nusiba khonjelda nusibi mabu thenjin isai saglai. Mirandana Bangaras ki pambomda ngathaduna lei. Bangaras phone du lakthokduna photo ama namli. Somda Pakasana thabak halakpaga ngayak pothabu oina drawing room duda family. Indirasu imung lomdagi thoraktuna mapurebagi manakta tapna famthai. Indirana mai papong kaidore kari khukumno kaidore gaina. Mama nang sidiba hai kedabo wagase hai doktaliko. Mama nang ga muko thadana leire kari wanu hairodana. Ngan aina sen khara haijabado kari gi selno ne as tanjei he ai gi naunu passing thokpa amagi macha lai yam haiba malai sel gi baije dabana lai ti makha tam thaningba sel khara mateng pang bisina hai ki bado kawbi rabo ihe ai di kawre dana thabak se aman ki bana ho aduna bu ai sining singjare isini hoi hoi pi khisi mahai masing tambagi oiradine pithokpada pamude. Ado moi pabo nachanu pamiram dalai khido ai diam pakhati laifam ga khangzade ko kaishu nung sa thiningai oideda makhura su leire adugi su mathakta ma bungak senaba mi thami icha haira ngausina banate ai gi icha gi magundine mapa aina chapchana khangi mama hari ai gi chana tadongna sum pakhatpagi haibani tanjaduda anita thoraktuna coffee pire. Pakasana coffee du thakna thangna hairei. Nangi dubo karam kana pigi haibano makhoi sida laktoira. Nate moi pabung aina piru dongni. Oh phare phare horen du hek lawro. Ai fiam to honglu khige. Pakasana hogotuna changkhre. Indira maithongda momo nonglei. Somdana Bangarasna Abem Humgi macha Miranda no fe tawrei as adumai no lakanoba thamoi sima hilang thoreba ikaise engonda ado siengo makutta pairiba photo du utli aya sidiam nusiye aina thawoina sindoine nangna namituda khambaldana tawkyoda aina kamaina themgi gaina na ichada sigi photo se ulaga wari lidoine Miranda handakso mamonok lai Bangaras Miranda da nusine yenglaga ado ibani lohong thosira hazik sa natrade phagi ne kaina lemje gi dre aya phagi ga tahale chalo he abe phagi na teme da yam khalanu ko matam yam wali ko is aina ga yam khatpa tahale nangna khambal jabadu da haibiraga yada do khonta sidia yare ai chale nang ai gi naktane suklak lakpa yar ai sunang gi nakta suklak lakpiroina Bangara sauraga chatpa howi haima ngai kho phagi tawbane ba ngai khoi bane Bangara sta sinade chenchat adum chatli Miranda su chenchat tawraga tanarei Bangaras ki makuttu pharaga Ningai chawba nangse karam haina themsige saugan ba nangse kari haina themsige da kaino mina phagi tawraga adi am sorry duba phagi ne kaina matang chadi revenge lawriba kaiduni ne dagi se aina revenge ka lawba hijade ko ado saurana ba mina phagi tawbani hairaga Miranda managa du pairaga tu ai lanjare ba
Bangarastu nokthorei. Kuina sauge tawbase hekta ngamdeba. Na etu aduneba. Miranda Bangarasbu mafam amada puraktuna phamalli. Dada, noi kaka hoi sida leiba kayang kuirage? Kuireda, ai poktrikandagini haye. Oh, ada nangdi moiga punna leitri kaygino. Aina moiga punna leiradi. Sida nanga toina unaba koiba chattana tawrise. Yakidro. Yam lehaningbai waraba. Adui wana di. Natabro saktibe. Is aibu saktibi kaina. Aingonda natro saktibi aingonda natraba. Aikoi som phajaba ibungona putup kelisa. Nangi sitloidabado nungaitabadуда koibibani bema. Aya, khatnaba sum haure. Nang yam hauningbra. Miranda Bangarasbu phudoigi koitan tanai. Amadusu koichen ge cheli. Da ngai khuo. Bangaras lauraga hairei. Abem saktibi kona thengnarasiko thengeba. Adoda photo do piramo. Saktibi sima dengona thamage mathang kapado nangi oijaroba. Miranda su Bangarasta prok chaktuna yengduna lehori. Bangaras haukiba singdu ningsinglaga miludagi pirang sintharei. Somdana Laishilembigi mamangda Laishilembigi mama tharik laktuna machanupigi makokta tapna nanthabiri. Bema ichana asumna leiraga imani yengba ngamlamgani khanbrane. Nangidamak tamlamba manido khunjinduna kana khanganda cheksina thamjillu. Kana khangandana cheksina thamliba manidugi mangalnane nangbo amamba haiba sangsardudagi mangal naina ngalangadoribani. Laishilembisu mamagi tampakta hipna mama na hariba singdu pukning changna tari. Bema pumsi lambi haibase hauji khaktagi yengduna khong thangadaba natiko. Kala humak yenggadabani. Tongi mangi hauji ki kala humsibu yengduna punsi lambi chatliba misaktunane punsida khak maithiba haunade. Imana hariba sini nang thongna laibi oyo. Napurebagidama pumnamaka thou. Ima maduboy thokadrane. Hai apangbe karigi oi thoktani. Ima bu thajaune nang ninghanaba yadiko. Ichari thongna laibi akhangkanbi oigadabani. Tharikna Laishilembigi mafamda wahai kharasi cheksinna paudami. Tanja aduda Laishilembi sumi kapthorei. Phugagotuna akoibadu koyeng yengli. Hauzikta mahagi mitmangda thaunagi mari churamba mamadu leiramdrabada iktuk thai. Oh, mangoireko. Ima nachagi matause yengba ngamdrabro. Manglanda laktuna thauna pibirabra. Ai ima na haiba khuding ingani. Ai ninghanaba yade. Ai loina mayoknagani. Mon mayadagi mobile du lauduna yengi. Ahingi pung ama tagadawre. Mobile du amuk nakanda thamkre. Tapna hiptaraktuna mamitu isilli. Amuk tumthaba yadraduna hawgotlaga ka aduda hangat handa chatli. Ka adudagi thoraklaga terrace tomda karaktuna ahingi achikpabu yengli. Ahing oibana imam mamle. Ngayak sum leptuna maingal macha musi ngalibadu yengli. Ahingi drisa yengladuna wakhalgi pothapam thiri laibak chawbi Laishilembi. Achikpa ahingi haibagi akiba ngayaktuda kaukre. Tungdagi magi lengjung pairakpaduda mahak swai lawi onthoraktuna yengbasu ngamdre. Ahingsida nangdi kaidoraba? Laishilembi tapna mamaidu onthorai. Atappa ahingba khonjelda hairei. Yambo asuk thenglakasida kaidorino? Tumba yadaduna tholakpane yambongde. Bangaras khonjeldu khasik siamlaga. Aisu tumba yadabagi tholakpane. Nangi kagi thongdo yang hangdoklaga nangsu leiramdaba. Oh. Bangaras laishibu maga karisu thoknadaba. Matam kharagi oina magi yumsida leiraraba. Atithi amagum hairei. Akoida leibase hainadabra? Hanglakliba wahangduda maithongdu haifet maksilui. Adubu thangnaba mikupta mahusagi minoktu noglai. Hainadaba leiteda.
ꯑꯩꯅꯕꯨ ꯑꯃꯨꯛ ꯍꯩꯅꯕ ꯍꯩꯅꯗꯕ ꯊꯤꯔꯨꯈꯤꯗ꯭ꯔꯥ? ꯐꯔꯦ, ꯊꯦꯡꯉꯦ ꯇꯨꯝꯃꯨꯔꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯋꯥꯡꯕꯗꯤ ꯂꯥꯜꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯉꯝꯗ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯑꯍꯤꯡꯗꯨ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯅꯤꯇꯥꯁꯨ ꯉꯔꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ, ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯨ ꯁꯤꯠ ꯁꯦꯡꯗꯣꯛꯏ꯫ ꯂꯣꯏꯔꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯁꯨꯔꯖꯗꯦꯕ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅꯤ ꯇꯁꯦꯡ ꯇꯁꯦꯡꯕꯤ꯫ ꯀꯤꯆꯟꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯤꯉꯩ ꯑꯅꯤꯇꯥꯁꯨ ꯆꯪꯉꯛꯏ꯫ ꯏꯆꯥꯅ ꯂꯣꯏꯅ ꯂꯣꯏꯔꯝꯂꯦꯗꯅ, ꯏꯆꯥ ꯋꯥꯔꯝꯃꯅꯤ꯫ ꯅꯦꯅꯦ, ꯋꯥꯗꯤꯌꯦ, ꯁꯤꯈꯛꯁꯤꯕꯣ꯫ ꯑꯅꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯦꯅꯦ, ꯃꯥꯃꯗꯤ ꯀꯝꯗꯧꯍꯧꯔꯦ? ꯂꯥꯏꯍꯧ ꯇꯧꯔꯛꯄꯅꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯐꯍꯧꯔꯦ꯫ ꯑꯗꯨꯗꯤ ꯅꯦꯅꯦ, ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯅꯥꯁꯤꯗ? ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯍꯜꯂꯦ ꯏꯕꯦꯝꯃ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ꯫ ꯑꯗꯣ ꯅꯦꯅꯦ, ꯅꯦꯅꯦꯈꯣꯏꯒꯤꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ 4 ꯈꯛꯇꯅꯤꯗ, ꯏꯆꯥ 2ꯒ ꯅꯪ ꯃꯥꯃꯒ ꯑꯩꯒ꯫ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯊꯕꯛꯁꯤꯡꯗꯨ ꯇꯧꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯛꯁꯤꯅꯤ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ 2 ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯄꯥꯟꯗ ꯈꯕꯔ ꯄꯥꯗꯨꯅ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯑꯃ ꯄꯤꯗꯨꯅ ꯃꯥꯁꯨ ꯑꯃ ꯄꯥꯏꯔꯒ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯒꯨꯅꯅ, ꯍꯩ ꯃꯃꯥ, ꯅꯃꯧꯗꯨꯕꯨ ꯄꯨꯡ 9 ꯇꯥꯔꯦꯅꯦꯍꯦ, ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯃꯣꯏꯕ, ꯅꯨꯡꯇꯤꯒꯤ ꯇꯧꯔ ꯂꯩꯔꯗꯨꯕꯨ꯫ ꯇꯨꯝꯕꯕꯨꯗꯤ ꯀꯥꯏꯗꯦꯅꯦ, ꯑꯗꯨꯗ ꯃꯁꯥ ꯁꯣꯛꯀꯅꯤ ꯇꯧꯕꯅꯤ꯫ ꯍꯣ, ꯇꯨꯝꯖꯁꯅꯨ ꯀꯩꯅꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ, ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯈꯩ ꯊꯣꯔꯛꯏ꯫ ꯃꯀꯨ ꯃꯅꯦꯝ ꯂꯩ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯑꯟꯖꯂꯤꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯂꯣꯜꯂꯕꯣ? ꯂꯣꯜꯂꯕꯅꯤ ꯂꯣꯜꯂꯕꯅꯤ, ꯏꯃꯥꯅ ꯂꯣꯜꯂꯕꯅꯤ꯫ ꯑꯩ ꯏꯔꯨꯗ꯭ꯔꯤꯌꯦ, ꯏꯃꯥ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯣ, ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯂꯧꯕꯤꯔꯛꯀꯦ꯫ ꯁꯛꯁꯤꯅꯤ ꯁꯪꯒꯣꯝꯗꯨ ꯂꯧꯔꯨꯔꯒ ꯃꯃꯧ ꯅꯨꯄꯤꯗ ꯂꯥꯟꯁꯤꯜꯂꯤ꯫ ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯀꯗꯧꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯕ꯭ꯔꯁꯀ ꯇꯧꯔꯕꯣ? ꯇꯧꯗ꯭ꯔꯤꯗ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯕ꯭ꯔꯁꯇꯨ ꯇꯧꯔꯒ ꯊꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁ, ꯀꯥꯏꯗꯩꯅꯣꯗ ꯄꯥꯕꯨꯡ, ꯍꯩꯅꯗꯤꯌꯦ꯫ ꯒꯨꯅꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯑꯟꯖꯂꯤ ꯁꯪꯒꯣꯝꯗꯨ ꯊꯛꯇꯣꯛꯂꯒ ꯒ꯭ꯂꯥꯁꯇꯨ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯙꯥꯎ, ꯍꯧꯒꯠꯂꯣ꯫ ꯅꯤꯈꯤꯜ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ, ꯗꯤꯌꯔ ꯀꯩꯅꯣ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ꯫ ꯌꯥꯔꯣꯏꯌꯦ꯫ ꯀꯩꯅꯣ, ꯉꯔꯥꯡ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯊꯦꯡꯉꯦ, ꯁꯠ ꯁꯠ ꯍꯧꯒꯠꯂꯣ꯫ ꯅꯤꯈꯤꯜ ꯏꯇꯟ ꯇꯟꯅ, ꯍꯣꯏ ꯍꯣꯏ, ꯍꯧꯒꯠꯂꯒꯦ꯫ ꯁꯣꯝꯗ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯕꯪꯒꯔꯥꯖꯇꯨ ꯍꯧꯒꯠꯂꯛꯇꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡꯗꯤ 9 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯑꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯦꯅꯦ꯫ ꯍꯥꯎꯅꯦ꯫ ꯌꯥꯝꯕꯨꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇꯤꯌꯦ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯅꯪ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ, ꯅꯦꯅꯦ ꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯇꯟꯗꯤ ꯇꯟꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯕꯪꯒꯔꯥꯖꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯕꯗꯤ ꯈꯧꯇꯛ ꯆꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯆꯪꯉꯛꯏ꯫ ꯕꯪꯒꯔꯥꯖꯇꯨ ꯐꯃꯨꯡꯗ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯕꯨ ꯀꯤꯅ ꯀꯤꯅ ꯍꯧꯗꯣꯔꯛꯏ꯫ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ꯫ ꯕꯪꯒꯔꯥꯖꯇꯨ ꯈꯨꯝꯃꯛꯇꯦ꯫ ꯀꯧꯕ ꯇꯥꯔꯛꯇꯕꯗꯨꯗ ꯕꯪꯒꯔꯥꯖꯀꯤ ꯃꯁꯥꯗꯨ ꯅꯣꯝꯃꯤ, ꯑꯗꯨꯐꯥꯎꯕ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ꯫ ꯕꯪꯒꯔꯥꯖꯀꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯗꯨꯗ ꯂꯩꯁꯤ ꯍꯥꯏꯐꯦꯠ ꯕꯪꯒꯔꯥꯖꯀꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯃꯁꯥꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯔꯛꯏ꯫ ꯅꯦꯅꯦ, ꯅꯦꯅꯦ꯫ ꯍꯩꯃꯥ, ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦ? ꯌꯥꯝꯕꯨꯡꯗꯣ ꯃꯁꯥ ꯉꯝꯍꯧꯗꯤꯌꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯍꯩꯃꯥ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯅꯦꯅꯦ, ꯗꯣꯛꯇꯔ ꯀꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯣꯏ ꯕꯦꯝꯃ, ꯗꯣꯛꯇꯔꯒ ꯀꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯁꯥꯗꯒꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯗꯤꯅꯦ, ꯗꯣꯛꯇꯔ ꯀꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣꯔꯦꯟꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯤ, ꯀꯝꯗꯧꯅꯤ? ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯒꯨꯂꯤꯒꯨꯝꯕ ꯂꯩꯒꯗ꯭ꯔꯣ? ꯑꯗꯨꯗꯤ ꯂꯩꯅꯤ꯫ ꯑꯃꯈꯛꯇ ꯄꯤꯌꯣ꯫
Hatu hatu thoraklaga kitchen lomda amuk changai. Ising amani lawraga ising achambada phutli. Loiraga glass amada hapchille. Madugi matung ising ayingba kharasu puraktuna Bhangaras ki manak tamna lai. Ngasai lehauba phibam dudagi machidi lenglamdre. Ising ayingbadu phi machet amana tawraga Bhangaras ki laibaktagi tapna tapna nathokpi. Laishilembi Bhangaras bu yam wana ngakhatuna masada ngathahalli. Aduga ginger tea du spoon amana khazi khazi pithak pirai. Tangkhai amu pithaklaba tungda Anita na pirakpa guli du puthorai. Bhangaras ti masasu gyan taba nate karam na pijagani khalai. Ising du khara tawraga guli du ummi. Aduga uchinna china pijakhre. Bhangaras bu ningthina amu iphaladuna ka adudagi thorai. Ayuk ki pung 12 tarakpa dwaida laisi amuk changai. Bhangaras ki laibaktu paiduna yengli. Laihawdi khara halamli. Ka aduda chairiba singdu amuk loisinli. Tanja aduda Bhangarasu mamittu tapna tapna pangthorai. Magi kada laisina lairambadu ubada suglap tawraga yengai. Laisi lembidi karisu khangjaba nate. Ngasai makai Bhangarasu wakhaldi khazik taribani. Laihau tawkhibagi masadu lengba ngangba ngamdabagi wani. Laisina guli pijakibadu tapna tapna ningsinglai. Phamungdudagi fuhawalaktuna Laisigi manakta yam sauna changaaga Laisibu laktana chingi. Laisi lembidi khangprek khangi. Bhangaras yam sauna Laisibu singsilaga maya chiktuna. Kaino nang tawrise? Yambo, aina kaidawrage? Aigi kasida aigi ayaba yaudana nangna changai si kaigino. Yambo, yamung masa ngamdabaduda tawbane. Nanguma mathong maram khangdabi amana aigi sewa tawbagi ayabado aina pide. Laisi lembi karisu khumba ngamjadre. Nangise aige soiba tanja yenge khaliba natro. Kaino yamung na haibiridubo. Yare wa makha tarakano. Nangse aina nusiduna lawkiba nate. Suknatagi mamingtagi aigi loinabene. Aduga aigi famdana lamlanbi. Hairakliba Bhangaras ki wahaiduda thamoi machetana kaikhre. Mapukningsu nusirei. Koirauna ravi misna anidu pitana thumatli. Makhol tokna kapasu ngamjade. Magi maongdu hek yengbada nusiba poi. Mamaidu nontharaga kapningbadu fazilli. Yambo, aina mafam sida leibase kyam kairabra? Aina kai haikiba leiti. Nangna sida leirasu karimta walaloi. Nangi leifam thokpa tumina dum layo. Laisi lembigi manakta changsilai. Thokro. Laisi tapna ka adudagi thoklaklaga magi ka tamna changai. Phamungduda tapna phamtharai. Milu anida panduna lairamba pirang masu maning tamna sintharai. Ima, aina tawgadabase karino punsigi oina yamungi ka thoklagi khaluyi. Adubo ngasigi matawsina aigi thangna halakpagum tawri ima. Mamang mapokta aina kari aranba tawrubanano. Asuk waba chainase handaki mapoksida aina thengnaribasibo. Apokpa ipa phawbana aibu sirasanu khalle. Karigino aibu asukna thambiriba. Aina ngasi phawba mingonda kairaktabagi mahairo. Mapu mana asuk waba chaina pibiriba. Imaton, nangi saklon su angakpani. Aibu nusiba sabiramba. Halakpa mikupta akibagi saklonne. Imaton na pokchaba machana tabagi minusi piba ngamdrabasu. Pabong, nangnadi aibu minusigi irik khazikta phawba khikpidriba karigino. Aisibu nakhoi gina chana tabra.